Lana Thoram, Malem Taibang Pampakta, Aikoi Kwaibu Konbiramba, Soibam Kuber Singhana, Maginung Sizaraba Imung Manung, Kwaipunum Putaduk Lamnaga, Hokiba Saisad, Tang Kuntaruk Tatarani Toy, Lissingani Kunmari Kumza, Poinugi Kuntaruni Panba, Sagol Sen Numitki, Yai Parabapung Pamda, Mapugi Laikonda, Lairang Lenam Oinatin Zakrai. Saisad Tang Ama, Tha Ama Lissingani Kunmanga, Kumza, Waxing in Nini Panba, Yumsakasha Numita, Lairang Lehun Tamzaki Bagaloina, Saisad, Tang Taret, Tha Ama, Lissingani Kunmanga, Kumza, Waxing in Nipa Nipan Balebapo Panumita, Lake Hidrabagi Yaibina, Mapugi Laikonda, Ing na Signal Lajero na Bagidamag, Mapugi Minkairol, Sakson Zaduna, Ngamza Bahai Lake Karadangaloina, Lana Thoram Pangtok Sagadauri. Thoram Masida, Sagay Natay, Ahalaman, Ima Event, Maruk Mapang Amadi, Kwaipuna Magna, Matam Sana Lengbiratuna, Mapugi Minkai Sakson Zabayau Biranaba, Sena Lairang Lehut Sina, Pauzen Zari. Sena Lairang Lehut Sinduna Pauzen Zabagi, Aran Ahui Kibik, Ngapigani. Lana Thoram Pareng, Ayuk Pung Nipan Makai, Mapugi Pambal the Lake Katminaba, Ayuk Pung Taramatoi Makai, Mapugi Minkai, Sakson Bahoba, Noluk Zariba Singh, Soibam Ongbi, Ibeyaima Debi, Loinabi, Soibam Ongbi, Maimubi Debi, Manaunupi, Sapam Ongbi Tampa Debi, Masanupi, Haikruzam Ongbi Lata Debi, Masanupi, Sagol Sem Ongbi, Ibemsa Debi, Masanupi, Soibam Ongbi, Tamubi Debi, Manaunupi, Soibam Ongbi, Bala Debi, Manaunupi, Soibam Ongbi, Purnima Leima, Mamongnupi, Soibam Ongbi, Purnima Debi, Mamongnupi, Soibam Bindesori Sanu, Masanupi, Soibam Leihau Singh, Manaunupa, Soibam Muhindro Singh, Manaunupa, Soibam Gandha Singh, Manaunupa, Soibam Mosa Singh, Manaunupa, Soibam Bisorjit Singh, Manaunupa, Soibam David Kumar, Masanupa, Soibam Arun Kumar, Masanupa, Purnadev Soibam, Masunupa, Kelly Soibam, Masunupa. Thoram Mafam, Kwakitel Lamdong Samulambi, Inspire Science Academy Manak. Kurumzari, Sktv'S News na Santok Sariba Manipuri Pawing Biri Basing Bu Kumantem Zentana Taran Mukshari Han Badamaro Pawsing Pambigani. Myanmar Masa Kuntaruk Masagi Maram Damda Halan Kray illegal immigrants sing akak naba matam amadagi hena lay haloy hayda si Minister N Virena Fongdok Kray. Manipur University da affiliate tawduna lairiba college singi mahirugi mikal pangthok tabagi bayokta makata na yanaba ama puraktriba fawba college sing asidagi tingzin Kray. Amasung India da su HMPV positive over thengna Kray Bengaluru da thanipan khata ngairiba angang lupa masa amaga thani khata ngairibi angang lupi masa amaga positive oirai. BM the Pau Sandong Pijari. Logi Wang with the status da Narul da Sanglakiva illegal immigrants sing Akanaba Matam Amadagi Henle Hello Highness Minister N Virena Fongdokray. Wapam Singarang Myanmar the Manipur da Narul da Sanglakiba Myanmar Masakara. Maram Dam the Halan Kibaga Mari Lenena. Social media extra Tagalakpas Minister Gipos Amanda Pongdorkibane. Kilometer Sahunga Marifudrani Pangi Ngamkai Lona Riba Yumtang Baleva Myanmar Madi Manipurgi Ahoba Mapam Singda Sanglakiba Myanmar Masa Kuntaruk Masagi Maramdam Myanmar Dangarang Halan Kibane. Si Minister N Virena extra Tagalakpa Warol da Pongdokibaki Matungina State Ki Lairiba Lengak Asina Hana Laibak Anigi Marakta Sanaramba Free Movement Regime Sanhan Kidray Hairiba Kongtangasi Lamdamasiki Ngamkai the Lairiba Bitop Sanglapa Madi Security Gi Fibam Paganaba Paikat Pani Haina Fongdorkley. Manipur University da affiliate Tawduna Lairiba College Singi Mahirugi Mikal Pangtok Tabigi Mayokta Makata na Yanaba Ama Puraktriba Fawba College Singasi the Gittings in Cray. Hairiba College Singasi Hangnamba Toklabadi Maduda Thorokpa Apapata Kudimak College Masa Masana Puzagani Haina Standard College ta Tamliba Mahiroi Asem Vivek Ras na Fongdokray. Ngasi Palace Compound Liba Maharaj Bodasandra College ta Pawmi Singa Unabamada Vivek Ras na Makatara Duna Hai
DM University ki makhada leba Constituent College mangagi Student Union ge election haying pangthong ba honori aduga Manipur University da affiliate tawduna leiriba college singi maheroi ge Mikhal pangthong ba kayar khana mari lenaba singda takshinduna laglabasu ngasi phawba thabakta onthokpa leitre masina maram origa MU ge makhada affiliate tawriba college sing ngasi dagi matam kaktena thingjinbagi khongjang sangsin bane Karigumba hariba college sing asina thong hanglamba thoklabadi maduda thorakpa apapatigi tax akpumba thong hanglamliba college sing aduna pugadabane amadi state asida leiminariba college sing gi marakta asan miran naibagi thong asi yaningde maramaduna mari lenaba singna atuba matamda hariba college sing asigi maheroi gi Mikhal pangthona bahonabada yanaba ma poraktriba fawba college sing asi hangkiroi haiki की मखादा लेबो कॉलेज सिंगी इलेक्शन नोटिस थोक्तबा अदुगा डीएम गिना हुजुजी हयेंग इलेक्शन ओइबा सिगी मिचंग मिखाइ नाइबा अदि स्टेट अमता पुन्ना लेमिनरगा अमगिना तौबा अमगिना तौदबा हाइबजे खोय यानिंगदे हाइजुना खोय इलेक्शन नोटिस थोपिउ हाइजुना हान प्रेसमिट जो खोय मिनिनी गी मतमदा थोपिउ हाइजुना थाजाग्रबने अदु हुजि फावबा खोय करिमता रेस्पोंस अमता लाक्तबदगी खोय ngasi सावरबा खोयगी माहिरोइ सिंग असिना एमयू गी मखादा लेबो कॉलेज खुदिमक ngasi दगी खुदक्तगी ओइना शट डाउन तौजरे हाबा वाफम असि खोय थमजरी अदुगा मखा तारकदा एमयू गी मखादा लेबो कॉलेज सिंगना खोय हाइजरी वाजी ताबिदना करिम कॉलेज हांगम तारगदी मरुदा थोरकपा अफबता दायित्व पुनमक खोय कॉलेज की अथॉरिटी सिंग अमदी प्रिंसिपल सिंगना पुबिगदमने हाबा वाफम असि खोय थमजरी Human metapneumovirus HMPV na thonba laina ama China da nongna sandroklabra haina haukiba numit kharani gi mamangda pongdong rakraba matung hariba virus ase India da su ahan boina HMPV positive oiba thengna krai nakalamaromda Health and Family Welfare Ministry da ngasi thokpa statement ama ki matungina India da HMPV positive oiba myoi ani thengna krai hairi hariba virus ase Bengaluru da laiba Tha nipan khakta ngairiba angang nupa masa amaga thani khakta ngairibi angang nupi masa amada positive oiba thengna kibani angang nupi masa adu hospital dagi discharge tawkhiba loinana Bengaluru Baptist Hospital da lying sathariba angang nupa masa adugi pibam phagalakle madugi matungina ngasi hospital dagi discharge tawraba yai hairi angang anida HMPV positive oiba thengna kibadu Indian Council of Medical Research ICMR na sorhonbaga mari lenena naba sing monitor tawbugi sorogamoina satakiva routine surveillance ta khangbangam nakibani hairi pawosigi matungina HMPV positive oirba angang ane dugi imu manungi mioi amata mapan leivakta satoksisin tawkibagi wari leite hanisu palle State asida sangba tuan ba polam kya train da pusilapagi thabak makha sathari ngarang su Jiribamdagi Khongsang railway station fawba train da cement metric ton lisingani ga sahum marifudra amasung PDS ki sengsing pusilakrai State asida faikaliba railway tunnel hutpagi thabak ta sijanana ba mathau taba cement metric ton lisingani ga sahum marifudra adu wagon yankhai gi oiba potchai puba train gi wagon kunmathoi da pusilaki bane duga PDS ki sengsing aduna wagon kun mapanda pusilaki bane State asida ahan boina haukiba sahi lisingni kunumdogi July gi tang kunmarida Northeast Frontier Railways na thaudang loduna Guwahati dagi Jiribam fauduna Khongsang railway station da train da potchai pusilakpa haukibane makhata nangrang cement amasung seng pusilaki baduga mari lenena Chief Minister N Virena social media da thaglikpa mahaki warolda khongthang asina state asigi miyam da mathau taba polam sing ningthin amadi mapung fana yahonbada sauna khudong sahalagani hairi Lagliba January ki tang kuntaruk India gi Humudra taruklak Super Republic Day gi thoram ase Sugnu area da miyamna boycott tawragani haire ngasi kha maikai United Clubs Organization Sugnu gi president Mayengam Zugindro na khujek piduna thadrokpa cherol amagi matungina kangup amaga yengthin halaga lamdam asigi puari mutkina ba hona duna lakle mapale bakta gi sangsilakpa mitop singna lamdam asigi yelongmi singda thengkhang kya da singnarakpagi saruk amoina lisingani kunumdagi me humdagi lamdam asigi yelongmi singda khut tharakpa yum kya mai thaduna tanthorokpa misam miyam kya nupi angang kya halaklaba matam asi fawbada lamdam asigi mapu khangna leibak ngakpagi mahut kumhai yengduna leiri Maitegi mathakta kuki singna satharakliba tamthiraba lanasi loishindana yengduna leiri thawai kya khanguthakta manghan krai mioi lising kya leifam safam leitana isagi iramdamda lanjena duna hengle aikhoina luna lawjaba ira thongni tawriba kobru thangjing asangthong asithong leiriba aruba laifamlen nungthong waruning thogi khubam waruising amadi atai aruba khubamlen kaya laifamlen kya lamdam sigi miyamna yoba phangnaktrei
ira thongni tawba phanglaktre asigumba awaba sena khainabana thalaba khunai asigi miyamna India gi Republic Day thoram asigi wahantok leite India amani haibagi saukthoksabi maramsu leite India lengak na lamdam asigi yelomi singi mamal khangbidraba yelomi singbu ikai khumnadraba yelomi singi hak maliba makai India gi Republic Day Independence Day gi thoramda miyamna saruk yaroi thingani boycott tawgani haina serolasina phongdrokle Paugi meraktan aten beberapa tang nominasi. Sloplin Public School, largest residential school affiliate. Safe and environmental friendly e-campus, free admission fees. Join the community of lifelong learners. Only Slopeland Public School, Khongjong. National People's Youth Front (NPYF) invite you to join the Voice for Change by participating in open debate and essay writing competition. Open debate competition, motion, peace and normalcy in Manipur can only be achieved through political dialogue. Manipur da santi amasung mahausa phibam hanjalakpa haibasi political dialogue khaktana purakpa ngamgani. Date 19 January 2025, time 10 a.m. sharp, venue Maharaja Chandrakirti Auditorium, Hapta Kangchebung, Imphal. Form available at NPP office Nauremthong or by scanning the QR code or download from the link. Mode of submission, soft copy via email npyfmanipur2024@gmail.com, physical copy submission at the NPP State Office Nauremthong. Open essay writing competition. Essay topics, choose one. The need of the hour for the survival of Manipur and its people is a committed regional party with its roots in Manipur or a strong regional party with its roots elsewhere but having a presence in Manipur, or a committed national party with substantial regional aspirations rooted in Manipur, or a strong pan-India national party with substantial presence at the center. Mode of submission of AC copy, soft copy via email npyfmanipur2024@gmail.com, physical copy submission at the NPP State Office Nauremthong, duly attested with the form. Download the form by scanning the QR code or download from the link. Last date 15 January 2025. essay gi oina di aiba essay copy oina soft copy oina natraga physical copy oina thachanbirau. For details, contact 708-536-0093 or 762-90-80812. Visit us at NPP State Office, Nauremthong. Break ki matungda mayam mutara mungshari makada pausing pizari. Lamdam masada lairiba purup amagi Kangrup amakak nungairaga Manipur ing tappa nungaiba lamdam ama oiba yaroidabana aikoi khudimangna punna nungsi sanana leina bahona bada punna thaudang lawfam thoi haina Wangkai Assembly Constituency gemele Thangjam Arun Kumar na phongdokrai ngasi Namdulong Development Committee gi Community Hall sangaduna ML gi maikai digi Namdulong khul gi gangai thoromda sijanana ba sound set ama sukhusina ke Wangkai Assembly Constituency gi manungda leiriba Kumalampak maningi Namdulong lambi asi lengana paikhatpa concrete road onthokpada yaure maramaduna athuba matamda hariba lambi asi Chief Minister N Virena thavak haunaba jatra hulagani su haiki lambi si concrete road development program da yaure ai sun khanjabada process da lei by March da susoi choidana Masih tahu sekolah dan kan student kan lebih plan musnah program apa kan kalau finance na atau apa ini kan menjadi kok orang itu minister ya lebih dari madu musnah itu sudah kita kerja cuma untuk apa Beri kali kita yang mesti koi mereka istilah itu bayar nasu kan presiden itu mencari karena agama sentuh karena agama kader menjadi
ꯁꯦꯡꯗꯣꯛꯄꯗꯨ ꯌꯥꯝꯅꯁꯨ ꯊꯣꯛꯑꯦ ꯈꯟꯅꯔꯒ ꯇꯣꯛꯅꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯀꯥꯏ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯂꯩꯀꯥꯏ ꯀꯦꯟꯗ꯭ꯔ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯇ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯝꯖꯒꯦ. ngasi Resident Welfare Association RWA NH 102 Lilong Kunona Kumzali Singani Kunmaga ki calendar ma phongdur miyam da khusina krai calendar si phongge thoramda Sandel gi SDC Sheikh Aslam Khan RWA gi president Rasid Makak Sama de association na sige executive member sine sarugya ki thoramadu ga mari lenena RWA gi president Rasid Makak Sana phongdoki bada mapi mapa leitaba horapam khangdaba puwaribu miyam da lan uhanba furup amana furup amagi dharma da mideng changba manba thong kya sibu lenga ma puwariba si minister N Virena athubu da mideng sangduna thongning da thodok sing thoktana bahona biyu furup amagi izat sokpa thabak torokpa miyoi singi mathakta lokhatpam thokpa thabak lokhat piyu iramdam si hanugum santi leiba iramdam ohenbina ba association asina miyam da lenga ki amadi pungning sing silakle dharma amagi masasit amadi imam singbu lan miyam da uhanaba siliba apikpa wakal senba miyoi sing Resident Welfare Association RWA na matam punmakta makogi mayakta lepkani lengang nasu Manipur dagi maijaubi olaktrigai nakalani makta wakal tahan biyu haina phongdoki Sri Guru Govind Girls College ki Department of Zoology Home Science amadi IQA sina sinduna commercial product of utongari haibagi matang da midini suna sathagada va training program ama college asige holda hogdokrai thoramadu da college asige principal Konsam Zabasaki vice principal Dr. Hizam Anita zoology gi head of department Toksom Natasha Singna resource person oina loinana Manipur University gi women scientist Vidya Lakshmi Nomaitem School of Biological Science Manipur International University gi Dean Associate Professor NJ Ajit Kumar amasung Manipur International University gi Research Fellow Lenin Laisramna sarugya ke Janari bangari koigi kharung da semi bangari si nataba koigi age old culture oina laijaram ba sagona na lairam ba thaina gi ko utongari se sigi se revive tawba si koigi main date oi ba ko ada utongari se kamai tawraga process tawra thamgani na chingba ada mangri si maram sina kari gino ado sigumana chingba mayam se khana nei na ba ngasi training se tawdoi se haidi farmer oigera adagidi dum household consumption gi oigera commercial production gi oigera magi kaino se productivity se per year the hand cut hanba adagidi age old culture se revive tawba sina chingba mayam se ngasi training ngasi main date ne Hyderabad Mamang segi da November thada Tamilong district ki satellite transmitter hablaga paihan kiwa Amar Falcon usek Chulan to hoki bathang janumita maipang South Africa yokre kilometer lising kun pai baga loinana Kalahari desert lan thoklaba matung Chulan to adu South Africa da thungki bani Wildlife Institute of India WII gi maikai gi phongdor kibada South Africa yodringai mangwinana Chulan to na Arabian Sea lan thoktuna numit mangani ga pung 13 pairaga Somalia da pandun laiki Madugi matung usek asige aroiba panthungpham South Africa yobungam kibani leibak adu dalaiba usek asige panthungpham adu Johannesburg tagi kilometer sahumga humfu lapaga loinana African Vel haina khangnai amaromda Chulon tuga loinana punna satellite transmitter hablaga pahen kiba Wangram di hokiba lisingani kunmari gi December gi tang 16 dagi signal thadorak kidre hairi radio tracking program asna Amar Falcon gi migratory route khangdokpagam halli Southeast Russia amasung Northeast China da marum kofo moribo usek makhalasi wildlife protection act ki makha da ngak senduna thamle usegasi Manipur amasung Nagaland yauna Northeast India da October tha dagi sakta ba hobuk loinena November tha da amuk lamsang pai kibani Regional Institute of Medical Sciences RIMS Imphal gi Department of Community Medicine and Loktak Pata Kundalaita dunu leiriva Sampu Khangpok Khulgi Welfare Committee ga khusam nadunga se Sampu Pata Health Camp ma pangthokrai Dr. Homen Dronanu Singduna pangthoki ba health camp aduda mafamadugi sanitation waste disposal household level disinfection of water yauna nga fawabandi nga yaibuga mari lenana haksang du kudongtingai obakya gi matang da khanani naki loinena isingdagi pokhan ba laina kaya linamade tin kang na sikpagi matang yauna first aid pibagi matang da miyam da khangan ki
Hojumung asi state asida oikiba inga sagi pau pizari. ICAR Regional Center Lampel Pataki Phangba report ki matung inga si state asida khwaidagi sabagi sang Celsius degree kunumdai dasming mangani duga khwaidagi magi sang na Celsius degree nipan oiki. Nushiti yaw baising manin gi sang na yukta sada marfu nipan amasung numidaram dana sada nifumathoi oiki. Loishilakpada moribu pausing mukana fangbigani. Myanmar masa kuntarung masagi maram namda halan kray illegal immigrants sing akang nama matam mamadagi hena lay haloi haida si Minister N. Pirena Fungok kray. Manipur University da affiliate tawduna lairiba college singi mahiroi gi mikhal pangthok tabagi mayokta makata na yanaba ma purakriba fawba college sing asidagi thinjin kray. India dasu HMPV positive oiba thengna kre Bengaluru da thani pan khakta ngari ba angang nupa masa amaga thani khakta ngari bi angang nupi masa amaga positive oirei. Hoji pawina di Sktv'S na sandok sa Manipuri Paulo Jare Manipur miyam gi punchida khwaidi hena maroi ba state sige lebaga sige madi malem gi ba ipau singi damak Sktv'S news pu minyang tadrun leibiu mayam kono krum jare.